IDP maheiroi yaona meeoicha kayana khongjang changsinduna Governor amadi Chief Secretary ga unakhre IDP singi hauzik laiba issue singi matangda government ki maikaidagi administration intervention ama piu matam chana laukhatpam thokpa thabak laukhattaba tarbadi makhatana IDP singna lambi thoklak loi hainingai leite haina kokomina thamkiba wafamgi matungina lenga ki maikaidagi karigumba response amata piraktabadagi haunaruba naidana ngasi masing yamlaba mi yamna thoklaktuna governor tamna changsindaba ihau haukhre khongjang aduda tongan tongan ba mafamda lanjena duna laiba masing yamlaba IDP singna saruk yaduna lakhi governor unanaba haiduna lok paban tamna lakpagi lambida masing yamlaba security force na hauze kaisampat junction da thattuna lairi amadi kokomi gi convener khuraijam athaubana lusingduna mioi 13 na saba mihutna chief secretary unaraba tungda pung ahum makhairam tabada governor mu unakhi chairak aduda kaisampata masing yamlaba apunba security force RAF, CRPF, Manipur Police na thattuna laiba IDP singna akhoi yumda halalu National Highway anima hangdou Manipur ekhoi gini Governor na thuba matamda thabak laukhallo haiba kholau kaya laukhi Governor unabada akhoi Chief Secretary su yaure aduga Home Commissioner su yaure aduga mokhoi punna ko paminam hayeng si mayam thangbiba memorandum singsigi chapchaba in writing da ai bache oina hayeng pizarage hadana admaina haibire si amai pae ngasi salam da ta ga si papum se khoi phamam da si ai adu moina matam sangna na thaiga thaidoga moina mamang da press da thadok ki statement ama lei ki bado adu da taisalaga moise dum pe thoga leram ba ya ba ipyum da lei adu miyam hauduna ngasi namdana governor da papum lo bu se khoi miyam ki mai papum ne governor unabada